Maestri in Manipurna pumnamak putaram na okchari. Ngasigi channel asigi video asidi malemda khwaidagi chawba island country ama oiriba Indonesia na malemda khwaidagi yamna muslim singna khundaba lebak ama karamna oiki haibasigi matangni. Apik pa island lising taraga taret na pullaga semkiba chawba island country ama oiriba Indonesia da khunda leita dun leiriba Muslim population asi chawrak na 87% oiduna pure Muslim dominated country ama oiri. Maswai sida hangba yaba amadi khanaba yaba wafamdi Gulf amasung atopa lebak kaya gi yengnarubada yamna thengna Islamic influence phangkiba Indonesia na karamna Muslim na ngamna khundaba Islamic country ama oiki haibasini. Nakala maromdana chahi chanipan henna Muslim singna sasan tawramba India da karigidamak Muslim majority country ama oiba ngamkidaba pumnamak asibu khangnanabagidamak hawbadagi loiba fawba channel asigi pawdam asibu tabiyu. Indonesia da Islam na laktringi mamangda Hinduism amasung Buddhism na maruoiba religion sing oiki. Bharat ki maming chatlaba ningthorel Asok na panba matamda Buddhism gi wakhalon Indonesia da changlaki. Loinana Maurya Empire gi matungda sasan tawkhiba Gupta Empire gi matamda amuk Hinduism bu Indonesia da mapung phana sandokhi. India dagi religion sing asibu Indonesia yohonkibasi South India dagi oiki. Maramdi monsoon na maram oiduna Tamil land sing amadi Sri Lanka Indonesia isam samnaki. Lalol itik kamari leinaba thabak thoram singi mathakta culture amasung religious interaction sa tawki. Asumna 620 AD fawba Indonesia da Hinduism amasung Buddhism na maru oiba religion sing oiki. Masigi matung Islam gi khongbul lebak asida tarakki. Yemen amasung Persian Gulf ki karbar wala singna Indian Ocean da tawkiba lalol itik singna Indonesia da Islam laknana bigi lambi yatki. Karbar wala singasina Malabar da lakhi amasung mafam adudagi Sri Lanka amasung Indonesia gi Java amasung Sumatra Island sing yaurakki. 750 AD dagi 1100 AD fawbada Indian Ocean da leiba island sing chawkhatpa nungaibagi mahaw phanglakki. Indonesia gi island sing thangnaba island gi mioi kaya Arab Muslim lalonba singi pukchel sengba amadi amat oibigi wakhalon bu uraga makhoi da thajaba hengalakki. Zaro maurong na ba fawba haurakki. Makhoi gi sakti ne ilai lai na khudum chanba yaraba fawbada Arab lalonba singna madugi mahut local native singi religion amasung culture da ayat pa athingba amata piramde. Henadum local culture sing adubu yokhat pirami aduga Islam gi wakhalon busu masak taklami. Asumna Muslim singi thak samaj da khwaidagi wangba oiki. Arab singdi Sharia amasung fiqh da chetna thajarami. Sharia haibadi Islamic law buni aduga fiqh haibana Sharia gi explanation pibani. Tangkak asida oiriba Islam sandokpagi mawngsi intellectual level ni haibiyai. Adubu 1100 AD gi matungdagidi Indonesia da spiritual Islam horakki. Islam gi khongjel geographical order da lakhi. Ahanbada Sumatra mathangda Java asumna mathang sandorakki. Indonesia da sasan tawramba tongan ba ningthau macha kaya tapna Islam da onsilakki. Pumna maksigi mathakta lebak asida Islam ka hena yangna sandorakki bagi maroiba maram amadi 13 amasung 14th century da Mongol amasung Tatar gi invasion na maram oiduna Muslim lebak singda awaba thengnaki. Sufi, Sikhs amasung lalonba kaya Indonesia da selaktuna saidangpham lawkhibasini. Masidagidi Indonesian ruler kaya mathang Islam da convert tawduna Indonesia gi island pumnamak Muslim majority oiki. Asumna Islamic country oiki. Islam bu yengthiba miyoi kangluk khara gi mityeng amasung wakhalonda asumna phongdoknaba thengnabiramgani. Islam na malemda Christian gi hek mathangda mising yamna chatpa dharma ama oiba ngamkibasi lan amasung supnam sasandagi oikibani haina. Tasengba makti wafam asi aranbani. Prithvi gi ariba history sing nainarubada wafam asi gi achum aran khangbigani. Indonesia gi leimai dasu Islam bu namfu da yahannanaba lan soknakhiba mihat mipun gi wari thengnadri. Leibak asida Islam gi mara khangchet chethankibasina 1500 AD gi matungda lakhiba European invasion sing aduna oiki. Maduna Malaysia amasung Indonesia amatu oiba Muslim Brotherhood ki wakhalon lakhanki. Amaromda chahi chanipan hena Muslim gi sakti makhada leiramba Bharat na karigidamak Muslim majority country oiba ngamkhidaba matang asida tongan ba mod kaya phongdoknari.
अहानबदा इंडोनेशिया दा चंगलक्किबा इस्लाम की मौंगदी यामना पीसफुल ओइबा मौंगनी अदुगा इंडिया दा चंगलक्किबा इस्लाम की मौंगदी तंगदु लैतादबा यामना तोइना मुस्लिम रूलर सिंगना अमगी मथक्ता अमना लांदादुना शांति लैखिदबा अनिसुबा मरम मपानदगी लाखिबा रूलर कयाना इंडिया शासन तौखिबा अदुगा इंडोनेशिया दना लोकल रूलर सिंगना मसाना याना इस्लाम बो एक्सेप्ट तौदुना इस्लामिक रूलर ओइखिबा अहुमसुबा मरम इंडोनेशिया ददी अरब ट्रेडर सिंगना लेबाक अदुगी मालेलोनबु चौखटहन्नबा होटनखिबा अमदी इस्लाम की फिलोसोफी थियोलॉजी रेशनल साइंस पुंबा नेटिव लैंग्वेज ना मसक ताखिबा अदुगा इंडिया दना नेटिव लैंग्वेज सिंगबु ऑफिशियल लैंग्वेज ओइना सिजनबगी महोत फारसी लोलबु ऑफिशियल लैंग्वेज ओइना सिजनबा मरीसुबा मरुओइबा मरम अमना हक्सिनबा हिंदुइज्म कास्ट सिस्टम असिना इंडिया दा अतोप रिलीजन अमा इलाइ लाइना इंट्रोड्यूस तौबा ngamdaba हाइरिबा मरम सिंग असini पुमनमकपो माइस्टर इन मणिपुर की माइकैदगी इकाई खुमनबो उच्चरी।